ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯂꯧꯁꯤꯡ ꯄꯤꯕ ꯋꯥꯔꯤ ꯃꯆꯥ ꯎꯃꯥꯏꯕꯤ ꯑꯃꯗꯤ ꯌꯦꯅꯥꯎ꯫ ꯑꯃꯨꯛꯈꯛ ꯂꯧꯃꯤ ꯑꯃꯅ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯗ ꯆꯠꯂꯤꯉꯩꯗ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯎꯃꯥꯏꯕꯤꯒꯤ ꯃꯔꯨꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯄꯨꯔꯛꯂꯒ ꯃꯌꯨꯝꯗ ꯃꯔꯨꯝ ꯀꯣꯜꯍꯜꯂꯤꯕ ꯌꯦꯟꯕꯤ ꯑꯃꯒꯤ ꯌꯦꯔꯨꯝ ꯃꯔꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯀꯣꯜꯍꯜꯂꯝꯃꯤ꯫ ꯎꯃꯥꯏꯕꯤ ꯃꯆꯥ ꯑꯗꯨ ꯌꯦꯅꯥꯎ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯥꯔꯝꯗ ꯌꯦꯅꯥꯎ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯤꯆꯠ ꯆꯠꯇꯨꯅ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯌꯦꯅꯥꯎ ꯑꯇꯩꯒꯨꯝ ꯃꯈꯣꯡꯅ ꯂꯩꯕꯥꯛ ꯈꯣꯠꯇꯨꯅ ꯇꯤꯟ ꯀꯥꯡ ꯃꯔꯨ ꯃꯔꯥꯡ ꯊꯤꯗꯨꯅ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯐꯥꯗꯣꯛꯇꯤ ꯃꯍꯥꯛ ꯑꯇꯤꯌꯥꯗ ꯐꯨꯠ ꯈꯔ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯕꯗꯤ ꯀꯔꯤꯗ ꯍꯪꯂꯨꯔꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯝꯖꯕꯁꯤ ꯃꯗꯨ ꯐꯥꯎꯕꯇꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯎꯃꯥꯏꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯋꯥꯡꯕ ꯑꯇꯤꯌꯥꯗ ꯎꯆꯦꯛ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯑꯁꯤꯅꯤ ꯎꯆꯦꯛꯀꯤ ꯅꯤꯡꯊꯧ ꯎꯃꯥꯏꯕꯤ ꯍꯥꯏꯕꯗꯣ, ꯋꯥꯡꯅ ꯁꯥꯡꯅ ꯄꯥꯏꯕ ꯉꯝꯈ꯭ꯔꯕ, ꯃꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯜꯂꯥꯛꯂꯨꯅꯨ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯅꯠꯇꯦ꯫ ꯅꯄꯨꯟꯁꯤꯗ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯤꯡꯈꯥ ꯇꯝꯕ ꯄꯨꯟꯁꯤ ꯑꯁꯦ ꯐꯪꯕ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯅꯤ꯫ ꯇꯣꯜꯂꯕ ꯎꯃꯥꯏꯕꯤ ꯃꯆꯥꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯕꯗꯣ ꯊꯥꯖꯔꯝꯃꯤ꯫ ꯑꯃꯨꯛꯇꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯒꯤ ꯃꯔꯝꯗ ꯈꯟꯊꯔꯨꯕ ꯑꯃꯗꯤ ꯆꯥꯡꯌꯦꯡ ꯇꯧꯔꯨꯕ ꯂꯩꯈꯤꯗꯦ꯫ ꯃꯃꯩꯗ ꯃꯍꯥꯛ ꯌꯦꯅꯥꯎ ꯑꯃꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯁꯤꯃꯛ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯁꯦ ꯎꯃꯥꯏꯕꯤꯒꯨꯝ ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯖꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯁꯦ ꯌꯦꯅꯥꯎ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯟꯅꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯈꯤꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯆꯥꯡꯌꯦꯡ ꯇꯧꯖꯔꯨꯗꯕꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯤ ꯃꯤꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯁꯥꯅ ꯀꯩꯗꯧꯉꯩꯗ ꯈꯜꯂꯨꯕ ꯇꯧꯗꯦ ꯑꯃꯗꯤ ꯆꯥꯡꯌꯦꯡꯁꯨ ꯇꯧꯔꯨꯗꯦ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯤꯕꯤꯔꯛꯂꯕꯅꯤ꯫